ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯍꯤꯡꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯑꯁꯤꯇꯕꯨꯅꯤ ꯅꯃꯨ ꯇꯥꯏꯕꯪ ꯑꯩꯈꯣꯏꯅ ꯃꯄꯨ ꯃꯉꯣꯟꯗ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯤꯖꯗꯨꯅ ꯋꯥꯈꯜ ꯁꯥꯟꯇꯤ ꯉꯥꯏꯍꯥꯛ ꯐꯪꯗꯨꯅ ꯂꯩꯕ ꯑꯁꯤꯕ ꯍꯥꯏꯕꯗꯤ ꯁꯣꯏꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯇꯝ ꯆꯥꯅ ꯄꯨꯟꯁꯤ ꯁꯤꯟꯇꯥ ꯂꯣꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯑꯗꯨꯇꯕꯨꯅꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯅꯤꯖꯕꯁꯦ ꯑꯌꯨꯛ ꯑꯗꯨꯗ ꯇꯊꯣꯠ ꯃꯅꯦꯝ ꯆꯥꯎꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯍꯣꯔꯦꯟꯗꯤ ꯃꯈꯥꯔꯣꯝꯒꯤ ꯏꯃꯥꯕꯣꯛ ꯃꯦꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯌꯥꯎꯕꯗꯣ ꯃꯥꯒꯤ ꯃꯆꯥ ꯐꯪꯉꯤ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯉꯥꯏꯍꯥꯛ ꯂꯥꯛꯇꯨꯅ ꯏꯄꯥꯟ ꯊꯥꯕ ꯑꯗꯨꯕꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯤꯗꯣ ꯆꯥꯎꯕꯤ ꯃꯃꯧꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯈꯨꯝꯂꯛꯏ ꯏꯁꯦ ꯃꯗꯨꯒꯤ ꯃꯦꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯥ ꯊꯤꯉꯥꯎ ꯂꯉꯥꯏ ꯂꯣꯏꯕ ꯑꯗꯨꯁꯨ ꯅꯨꯄꯤꯒ ꯊꯤꯗꯅ ꯃꯆꯥ ꯌꯥꯎꯔꯕ ꯑꯣꯏꯔꯦꯗꯣ ꯃꯤꯒꯤꯗꯤ ꯃꯁꯨ ꯐꯪꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯄꯤꯗ꯭ꯔꯤꯗꯣ ꯃꯁꯤꯅ ꯀꯝꯗꯧꯕꯅꯣꯅꯦ ꯏꯕꯦꯝꯃ ꯇꯊꯣꯠ ꯃꯅꯦꯝꯒꯤ ꯋꯥꯍꯪ ꯑꯁꯤꯗ ꯍꯥꯏꯐꯦꯠ ꯏꯀꯥꯏꯕ ꯑꯃꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯅꯣꯛꯇꯕ ꯌꯥꯗꯕ ꯑꯃꯒꯨꯝꯅ ꯍꯥꯏꯐꯦꯠ ꯅꯣꯛꯁꯤꯟꯅꯗꯨꯅ ꯈꯨꯝꯃꯤ ꯏꯃꯥ ꯉꯥꯏꯕꯗ ꯀꯜꯂꯨ ꯏꯃꯥꯒꯤꯁꯨ ꯁꯣꯏꯗꯅ ꯅꯁꯨ ꯐꯪꯒꯅꯤ ꯅꯁꯨꯒ ꯄꯣꯗꯨꯅ ꯂꯩꯀꯥꯏꯗꯒ ꯆꯠꯈꯤꯗꯣꯏꯅꯤꯗ ꯑꯗꯨꯅ ꯏꯃꯥ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅꯕ ꯀꯟꯅ ꯍꯣꯠꯅꯧ ꯍꯥꯏꯔꯤꯗꯣ ꯅꯃꯧꯑꯣꯏꯅ ꯍꯣꯏꯗ ꯏꯃꯥꯅ ꯍꯦꯟꯅ ꯈꯪꯉꯤꯗ ꯏꯃꯥꯅ ꯈꯔ ꯀꯜꯂꯤꯉꯩ ꯑꯁꯤꯗ ꯑꯗꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯑꯩꯅ ꯁꯣꯟꯗꯨꯅ ꯆꯠꯄ ꯉꯝꯗꯅ ꯐꯃꯨꯡꯗ ꯂꯩꯔꯕ ꯃꯇꯝ ꯑꯗꯨꯗ ꯏꯁꯨ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯑꯩꯅ ꯀꯜꯂꯤꯉꯩ ꯅꯨꯡꯉꯥꯏꯕ ꯑꯁꯤꯒ ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯦꯠꯅꯔꯤꯕ ꯑꯗꯨꯒꯤ ꯍꯥꯏꯕꯅꯤꯅꯦꯍꯦ ꯇꯊꯣꯠ ꯃꯅꯦꯝꯒꯤ ꯋꯥꯁꯤꯗ ꯃꯈꯥ ꯇꯥꯅ ꯈꯨꯝꯃꯝꯕ ꯇꯧꯗ ꯇꯨꯃꯤꯟꯅ ꯂꯥꯛꯂꯦ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯄꯨꯝꯕ ꯇꯧꯏ ꯑꯗꯨꯕꯨ ꯃꯅꯦꯝ ꯃꯍꯥꯛꯇꯤ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯜꯍꯧꯏ ꯆꯍꯤ ꯑꯃ ꯍꯦꯜꯂꯦ ꯏꯃꯧ ꯑꯁꯤꯅ ꯌꯨꯝꯗ ꯂꯩꯔꯤꯕꯁꯦ ꯑꯗꯨꯕꯨ ꯃꯆꯥ ꯌꯥꯎꯒꯗꯧꯔꯦ ꯏꯁꯨ ꯐꯪꯒꯗꯧꯔꯦ ꯍꯥꯏꯕꯗꯤ ꯅꯣꯡꯃꯇ ꯍꯥꯏꯗꯦ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯊꯧꯗꯣꯛꯇ ꯆꯠꯇꯨꯅ ꯂꯩꯔꯦ ꯇꯧꯔꯤꯕꯁꯦ ꯂꯨꯍꯣꯡꯕ ꯆꯍꯤ ꯐꯥꯔꯦ ꯍꯦꯟꯅ ꯑꯗꯨꯝ ꯍꯦꯜꯂꯦ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯃꯆꯥ ꯌꯥꯎꯗꯦ ꯆꯥꯎꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯆꯥꯎꯔꯦꯜ ꯇꯊꯣꯠꯀꯤꯅ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯑꯁꯤꯒ ꯇꯊꯣꯠꯀ ꯊꯦꯡꯅꯕ ꯑꯁꯤ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤ ꯆꯍꯤ ꯐꯅ ꯌꯥꯝꯅ ꯌꯥꯝꯂꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯨꯍꯣꯡꯂꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯅꯔꯕ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯅꯤ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯅꯤꯅ ꯑꯁꯨꯝꯅ ꯁꯤꯟꯕ ꯂꯥꯡꯕ ꯇꯧꯗꯨꯅ ꯆꯍꯤ ꯌꯥꯝꯂꯕ ꯃꯇꯝꯗ ꯂꯨꯍꯣꯡꯕꯅꯤꯗꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯆꯍꯤ ꯊꯦꯡꯅ ꯂꯨꯍꯣꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯤꯅꯝꯕ ꯍꯥꯏꯕ ꯑꯁꯤꯅ ꯊꯥꯖꯕ ꯍꯥꯏꯕ ꯑꯁꯤꯕꯨ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯍꯜꯂꯤꯗꯣ ꯇꯁꯦꯡꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤꯕꯨ ꯑꯍꯜ ꯑꯣꯏꯔꯛꯂꯕꯤ ꯃꯅꯦꯝ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕ ꯃꯤꯅꯝꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯈꯪꯏ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯃꯆꯥ ꯌꯥꯎꯔꯔꯣꯏ ꯍꯥꯏꯕ ꯑꯗꯨꯕꯨ ꯃꯅꯦꯝꯒꯤ ꯑꯁꯥ ꯊꯥꯖꯕ ꯑꯁꯤꯕꯨ ꯃꯥꯡꯍꯟꯕ ꯄꯥꯝꯗ꯭ꯔꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯣꯠꯇꯨꯅ ꯊꯝꯂꯤꯗꯣ ꯑꯗꯨꯕꯨ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯑꯃꯗꯤ ꯃꯁꯥꯗ ꯑꯗꯨꯃꯛ ꯐꯥꯎꯏ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯆꯤꯟꯇꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯪꯕ ꯌꯥꯕ ꯃꯪꯗꯨꯅ ꯂꯩꯔꯕꯒꯤ ꯃꯇꯨꯡꯗ ꯆꯣꯏꯔꯣꯜꯒꯨꯝꯅ ꯃꯆꯤꯟ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯋꯥꯐꯝ ꯑꯁꯦ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯊꯝꯕꯅ ꯄꯣꯂꯣꯏꯗ ꯀꯔꯤꯁꯨ ꯑꯐꯕ ꯑꯃꯗꯤ ꯑꯣꯏꯔꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯏ ꯑꯗꯨꯕꯨ ꯏꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯒ ꯋꯥꯐꯝ ꯑꯁꯤ ꯏꯃꯥꯗ ꯍꯥꯏꯍꯧꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤꯁꯨ ꯅꯠꯇꯅ ꯏꯃꯨꯡ ꯑꯁꯦ ꯑꯔꯦꯝꯕꯗ ꯀꯥꯡꯈꯣꯡ ꯁꯥꯕ ꯇꯥꯔꯦ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯂꯨ ꯇꯝꯂꯝꯕ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅꯔꯥ ꯈꯟꯕ ꯌꯥꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯗꯨꯅ ꯇꯊꯣꯠ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛ ꯄꯨꯝꯕꯗꯨ ꯃꯍꯥꯛꯁꯨ ꯇꯧꯏ ꯑꯍꯜ ꯑꯣꯏꯔꯕ ꯆꯥꯎꯕꯤꯗꯨ ꯃꯥꯒꯤ ꯀꯥꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯗ꯭ꯔꯦ ꯇꯁꯦꯡꯅ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯈꯨꯜ ꯑꯁꯤꯃꯛꯇꯅꯤ ꯃꯆꯥ ꯃꯌꯥꯝ ꯄꯣꯛꯄꯤ ꯇꯣꯝꯕꯤ ꯑꯗꯣ ꯃꯆꯥꯁꯤꯡꯅ ꯌꯥꯝꯃꯟꯈꯤꯕꯅ ꯕꯤꯕꯨꯂꯥ ꯆꯨꯔꯦ ꯃꯀꯣꯛ ꯉꯥꯎꯔꯦ ꯂꯩꯀꯥꯏꯗꯨꯗ ꯇꯣꯝꯕꯤꯕꯨ ꯅꯨꯡꯁꯤꯅ ꯇꯧꯕꯤ ꯃꯥꯒꯤ ꯑꯋꯥꯕꯗꯨꯕꯨ ꯎꯗꯕ ꯅꯠꯇꯦ ꯎꯔꯕꯁꯨ ꯂꯩꯇꯕ ꯁꯨꯔꯒ ꯆꯥꯕꯅ ꯅꯝꯅ ꯂꯩꯕ ꯈꯨꯜ ꯑꯣꯏꯕꯅꯤꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯇꯧꯕ ꯉꯝꯅꯗꯦ ꯁꯦꯒꯥꯏꯔꯕ ꯌꯨꯝ ꯀꯨꯞꯄꯤꯔ ꯀꯨꯞꯇ꯭ꯔꯤꯔ ꯈꯪꯗꯕ ꯏꯅ ꯃꯜꯂꯕ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯃꯆꯥ ꯃꯌꯥꯝꯒꯤ ꯅꯤꯡꯉꯥꯏ ꯃꯔꯛ ꯑꯗꯨꯗ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯇꯨꯅ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯤ ꯆꯦꯡ ꯂꯩꯇꯕꯒꯤ ꯑꯋꯥꯕꯅꯦ ꯃꯄꯨꯔꯣꯏꯕ ꯉꯥꯡꯅꯕ ꯌꯥꯗꯕꯒꯤ ꯃꯊꯥ ꯁꯥꯕꯅꯦ ꯇꯧꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯁꯦꯡꯂꯕꯅꯤ ꯃꯃꯥꯅ ꯃꯊꯥ ꯁꯥꯅ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯂꯩꯕ ꯑꯗꯨꯕꯨ ꯎꯔꯒ ꯃꯆꯥ ꯌꯥꯏꯃ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯅꯥꯇꯣꯟꯗ ꯆꯦꯟꯊꯔꯛꯂꯤꯕ ꯅꯞ ꯑꯗꯨꯕꯨ ꯈꯨꯗꯥꯡ ꯑꯗꯨꯗ ꯑꯃꯨꯛ ꯇꯩꯊꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝꯅ ꯏꯃꯥ ꯀꯩꯒꯤꯅꯣ ꯎꯪꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯣ ꯏꯃꯥ ꯆꯥꯛ ꯂꯥꯝꯃꯤ ꯆꯥꯛ ꯊꯣꯡꯉꯨ ꯑꯩꯒꯤ ꯄꯨꯛꯁꯦ ꯒꯨꯔꯨ ꯒꯨꯔꯨ ꯈꯣꯡꯉꯦꯕ ꯏꯃꯥ ꯆꯥꯛ ꯊꯣꯡꯉꯨꯃꯤ
Machana chak thongo haiba asida Tombi chaksang aduda amuk kuying yengi. Urubada henabu wakre piba matubo. Chapu uyan anina musuk muba makai. Punga adudagi lapna. Sepray napray layriba ising haidoktuna sanabagi. Ising na tungliba. May haugat kibagi ut aduna chakumang aduda chayriba. Pungpin penjay Tombi pamduna layrambadagi makong sang na tingtoktuna amu. Pamduna asumna yamna mathasa na hairami. Kari nungi yung palubado haibado oy. Ima na haiba lauramba thoklubadi siyong na suwaram loidabani. Hoy ima, nachayam na wari. Nangbo na jayagi awabasi yung bangamlibraba. Icha mayam asiga, iwa yung awba asiga. Nacha ay dine, laikrak manungda chang ningyari sini ima. Machin manaw karagyan taraba Maria do. Mama na sumna kappa asina, tingag-tingag, hoy may kariso haida, mama da yung doon na layrami. Aduga kariso kangriba sansado na chatliba angang ani adudi. Kon kan na tinduna sana doon na layrami. Tombigi macha asipun na tarukmi. Macha yaman kiba na mahaktaw kong kangdre. Masida, mawa mapuruba na gyan taramba oiragadi karasu pagadabani. Tombi kapli haujiktada, pendaba mayama duna hen kiba na, haujikti kaptuna asumna hairaklamay. Ima, nacha ay na kanada karisoy kiduna asumna dauribano. Nacha kangdre. Ima nangbu, ay kitaw sibu yung bangam libraba. Nacha wari ima. Nacha yam na wari ima. Machanupi amana managta chang sinduna asumna kapliba mabu themi. To ima, nang kap kano. Nang nakapase uraga ay nungay di. Ima, se, no ba ima. Tade machana themliba ase kaptuna asuma. Macha singbu yengduna makataraglami. Imagi jawoy na pangmana koise kaya dalaybang tirabano. Nama ay na layrabi matik chadabi oibanina. Icha singgi aningba. Chaba masit pa ma naning tunghan dito. Nakoy, imabu waraw gano ko. Imabu bay laytre. Angang sa, nakoy na chawraga. Imabu nungay na tamo. Adubo imaso, sontaba laytan. Icha singbu chaw na nabayoki. Taragdiba mapi adubo tay thokje. Aduga prapra phamduna layrambadagi haugatuna sansaduna chatliba macha anibu kausinduna chakumaduda sumak mabuk pithaktuna phamduna layrame. Angang haibadi laikhomgumbani. Mama na ngayhak kappa aduda mamada yenglaklame. Adubo kappa pharabada magi thokpa tawduna nachungdana loina laikhirame. Asumna tawfam khangda wana layringai tanjada taningdaba khonjel adu napada muktaragli. Khonjel adu hek tabada ingtharamba pukning wakhaldu swai mangkhirame. Mani atai kana amagi khonjel nate mapurweba oiriba ibohalgi khonjel ni. Ingna tapna ngangba ama oirabadi kharasu taningadabani adusu nate. Yu ngauduna thongal adomdagi kanna lauduna laklibado mahak tarame. Aigi nupi mana magi nupabu thaktadi kana laktuna thakpiduino. Hoy, nakoi na nongmata ching jara ama pibikrabo. Laikai mo alawdi. Hayeng masu hayo. Tagadaba ina tadra loire. Aigi nupi tumbidi yam phaye. Aigi nupi tumbidi yam phay. Mapuribana law khongduna hariba mayam adu taraba matungda thamoy laiman oire. Onto I haina khalle. Aduna murum amuk sole. Masak ase suking yiningde. Kudai ahoba duga makoi marang adu. Aigi nupaniga ai ichilasina hainingde ko. Macha mayam asina kari jari kari thakli haibadi hanna yenglakidrabani do. Aduga kari thoina ngangja saribana. Aidi taningdabana. Aina phawba taningdraba ase lekai minadi kayamuk yamna taningamdoino. Masinu pase lekai mayam changduna hatki hatkrasan. Iwa ipuroiba leitre haiduna aigi midu asidagine pirang abata sinthadaba oirasano ai. Penmandabadagi asumna haisabani. Adubu loinabi amana kaidawnungda mawa mapuroibabu setna khainaba pamde. Fana phattaba ama oirabasu tombi mana asumna khanduna leiringai tanjadane. Mapuroiba adubu makhong adu puba ngamboi ngamdaboi thangduna magi manakta changlakpado. Ibohal haraubagu maithongadu makalamduna nokmi magi nupibu yengduna asumna hairame. Hai, nupi. Aigi nupi tombi.
Kaygino nangna aduda famduna aibu munna yengduna layde. Ha? Nangi nupa aise masaka khangjaba Tombi nangbo. Awabada awaba hapire mapuroiba magi wahai asina. Aduna famduna layrambi Tombidu fuklauna haugatuna. Akhaba mityeng ama mapuroibada yengduna saurangna khome. Ho nganglibado tajaningdre. Kari thoina ngangja sarino. Nong phunganbadagi thokiba aduna hojik yu ngawraga yumsida halaiba natro. Nachasing asina kari chari, kari tauri. Yum asina kari phibamda lai haibasimadi kari mata haikidre. Ibo halmagi nupina hairibado taraga asuma marol nado phairi phairi asumna khomdai. Nang ama lai haiduna aina hanna yengjabani. Nang na nachasingi pumnamak watanaba piri. Nang na phaikak phaina hone haiduna ne. Mapa aina chasing asigi kahena khandabani ko. Onthokna nushina khomlakpa haibadu oire. Aduna Tombidi pro hek chagre. Aduna khoba khuduna. Hari hari ngamida ko nang ngambase. Nasam khara horibado phoidalo haibra nupa nang. Aina amuk phubada laimaida tabadagi hogutuna chatpusu ngamai. Kari thoina khomino nangi pakhumdo. Nupi aina suraga nangna haraurabraba. Ha? Nachasing asina ngasaidagi chaklamdana ningai tawribase nangdi khangamoine. Yumdadi laitana aina karam khangdoino. Nachasina chaklame hairadi nangna khara thongduna nacha mayamsiga hauna chaminaba yadabra nangbo. Hey, nangdi mama natro. Mapa nangna thong thaknanaba mayamadudi amata pushinduna piraktrabadi. Karamna thongdoino. Aduna nachasing ase karisu pizadana thamba tabani. Hojiksu pizade yengu namitu yengu. Chaksang asigi oiriba phibam ase munna yengu. Ibo halmagi nupina hairibadumak tawi. Chaksang adugi akoibadubu yengi. Mikupta ure mahaksu oiriba chaksang adugi phibam adu. Aduna nokmi tawduna marol adu faiduna khome. Matam kharagi wanida. Khara lerga loi phardamni nupi. Kem khalun. Nangi dama ai lerisidi. Hahayu nokpu nokshinge. Namaidudane amukta nokshinge. Nupa amani haidana hairiba oireko. Onthokna nupa thoida aigi nupa se. Masa phawa chumna lepa ngamdaba mana isis matam khara leiraga kaina. Mikup amata yumasigi icha mayamasigi kari tawsigi di khanba lekhidraba nangna. Ibo halmagi nupi asiga asumna chinda paudana duna leirabadi loiba nairoi haibasi khangnaduna aroiba oina asumna hairei. Yare nupi. Nangsu nangi leibam thokpado adum lei. Aisu nangbu ngamnanaba thake. Ado nang aingonda wa nganganu. Ase hairamduna mana achomba saraga ibo haladu thokre. Wa amata haiba yadaba tanarasu thoktre haiba khanglaba oibana. Tombi mahaksu makhatana mapuroibada ngangludre. Aduba sumna matomta taksidi sonja hawi. Yengone dawrise. Mana achomba saraga chatkreba. Aina karibo haidoino. Magi asigumba matawa sidadi aisu nupi yamo oina pumnamak asibu ngamdanab. Icha mayam asigidama khanduna ai hingdabadi yadiro. Asi haiduna Tombi leizabi upai tawduna ngamnabo hotnaduna machasing adubu chak thongduna pizanaba tawkhirami. Somdana thabak chatluba tathotki mapuroiba chawbigina machanupa Tomthin adu halakduna. Chak jarabagi matungda makhoigi kada laklami aduga matai manaw anido yengnaduna tapna wari sanarami. Nupa asukuina wafam ase lotuna thamba ai pamde. Lotliba wafam ase karigumba imana khangba thoklagadi soidana aikhoi anibu warogani. Aduna imada wa ase hairisiba. Masu yamna ahaloire. Ahalsida asukminambase aidi pamde. Tomthin magi nupida yengduna tapna nuaitana hairei. Karigino nangi naraibo sina sukyama thiribasibu tathon. Aisa nangi khanbada ahing kaya tumde. Nangi da khanbada wai. Aina macha ama oina imagi makul khangi. Karigumba aikhoina icha yauraroi hairaklabadi. Imana nangbu soidana tathi tawgani. Imana nangbu thina tawbuda. Ai yamna nuairoi. Phamduna leiramba tathot mapuroibagi wahai aduda fuklauna haugatuna asumna hairami. Madudi nupa nangna nupa thoktabagini. Nangna imabu kibagini. Aidi madugi minok maisa ada thingnaba ngamgani.
ꯑꯩ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯐꯥꯎꯕ ꯑꯩ ꯉꯝꯒꯅꯤ. ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ. ꯃꯨꯟꯅ ꯈꯜꯂꯣ. ꯏꯆꯥ ꯌꯥꯎꯗ꯭ꯔꯕ ꯀꯩꯗꯧꯔꯒꯦ? ꯅꯪ ꯑꯩ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯁꯤꯅꯅ ꯂꯩꯔꯒ ꯂꯣꯏꯔꯦ. ꯇꯥꯊꯣꯠ ꯌꯥꯅꯤꯡꯗꯦ ꯃꯄꯨꯔꯣꯏꯕ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯦ. ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯃꯍꯥꯛ ꯃꯆꯥꯕꯨ ꯌꯥꯝꯅ ꯄꯥꯝꯃꯤ. ꯃꯃꯥ ꯌꯥꯝꯅ ꯑꯣꯏꯅꯤꯡꯉꯤ. ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯇꯝꯂꯝꯗ꯭ꯔꯕꯗ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ. ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯋꯥ ꯑꯝꯇ ꯍꯥꯏꯅꯗꯅ ꯂꯩꯔꯝꯃꯤ. ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯅꯪꯒꯤ ꯑꯩꯒꯤ ꯏꯆꯥ ꯌꯥꯎꯗ꯭ꯔꯕꯁꯨ ꯃꯤꯒꯤ ꯃꯆꯥ ꯑꯃ ꯌꯣꯛꯇꯨꯅ ꯏꯆꯥ ꯁꯛꯅ ꯅꯥꯎꯀꯣꯟꯕꯗꯤ ꯀꯔꯤ ꯀꯥꯏꯕꯒꯦ? ꯃꯗꯨꯁꯨ ꯑꯩꯗꯤ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅ ꯈꯜꯂꯤ. ꯅꯣꯡꯃꯇ ꯇꯥꯊꯣꯠ ꯃꯁꯤꯒꯤ ꯋꯥꯈꯜ ꯃꯍꯥꯛꯅ ꯈꯜꯂꯨꯗꯦ. ꯑꯗꯨꯒ ꯑꯁꯨꯝꯅ ꯃꯄꯨꯔꯣꯏꯕ ꯃꯥꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯍꯔꯥꯎꯕ ꯑꯃꯗꯤ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ. ꯅꯨꯄꯥ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯏꯅꯦ. ꯌꯣꯛꯄ ꯌꯥꯕ ꯑꯉꯥꯡꯕꯨ ꯂꯩꯔꯕꯗꯤ ꯌꯣꯛꯁꯦ. ꯃꯤꯒꯤ ꯃꯆꯥꯗꯣ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯊꯤꯅ ꯊꯤꯅ ꯇꯧꯔꯣꯏ. ꯑꯗꯨꯕꯨ ꯂꯩꯇꯕꯒꯤꯅꯦ ꯇꯁꯦꯡꯅ. ꯊꯤꯁꯨ ꯊꯤꯗꯅ ꯊꯤꯕꯨ ꯊꯤꯔꯕꯗꯤ ꯀꯔꯤꯒꯤ ꯂꯩꯔꯣꯏ? ꯂꯩꯐꯝ ꯊꯣꯛꯏ. ꯅꯪꯅꯕꯨ ꯌꯥꯔꯗꯤ ꯑꯩ ꯍꯦꯛꯇ ꯊꯤꯒꯦ. ꯊꯕꯛ ꯁꯨꯐꯝ ꯏꯃꯥꯟꯅꯕꯈꯩꯗ ꯍꯥꯏꯔꯒ. ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯇꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯈꯜ ꯑꯗꯨ ꯀꯔꯤꯁꯨ ꯍꯦꯟꯅ ꯈꯟꯖꯤꯟꯗ ꯍꯥꯃꯨ ꯍꯥꯃꯨ ꯃꯍꯧꯁꯥꯒꯨꯝꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ. ꯃꯇꯝꯗꯤ ꯈꯪꯍꯧꯗꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ. ꯍꯥꯏꯔꯝꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯎꯕꯤ ꯑꯗꯨ ꯏꯄꯥꯟ ꯊꯥꯕ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯅꯦꯝꯒꯤ ꯀꯔꯤ ꯑꯁꯣꯏ ꯑꯔꯥꯛ ꯌꯥꯎꯕꯒꯦ ꯍꯥꯏꯕꯗꯨ ꯅꯤꯡꯊꯤꯅ ꯌꯦꯡꯕꯤꯗꯨꯅ ꯇꯥꯊꯣꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯏꯃꯥ, ꯀꯩꯁꯨ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇ꯭ꯔꯤ. ꯑꯗꯣ ꯏꯃꯥ, ꯅꯪꯅ ꯍꯜꯂꯛꯄꯗ ꯊꯦꯡꯒꯗꯕ ꯑꯣꯏꯔꯒꯗꯤ ꯅꯃꯧ ꯂꯧꯕ ꯂꯥꯛꯀꯦ. ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯂꯩꯕꯗꯣ ꯃꯗꯨ ꯑꯃ ꯀꯧꯊꯣꯛꯇꯨꯅ ꯍꯦꯛꯇ ꯊꯤꯟꯍꯟꯕꯤꯔꯛꯑꯣ. ꯆꯥꯎꯕꯤ ꯍꯥꯏꯔꯤꯕ ꯃꯃꯧꯒꯤ ꯋꯥꯗꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯨꯝꯗꯣꯔꯛꯏ. ꯑꯗꯨꯒꯤꯗꯤ ꯏꯃꯧꯅ ꯀꯥ ꯍꯦꯟꯅ ꯋꯥꯒꯅꯨꯗ. ꯅꯃꯥꯁꯦ ꯑꯍꯜ ꯑꯣꯏꯔꯦ ꯍꯥꯏꯖꯔꯕꯁꯨ ꯆꯠꯄ ꯈꯣꯠꯄ ꯃꯤꯠꯀꯥꯁꯦ ꯂꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯏ. ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ. ꯑꯩꯗꯤ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯒꯗꯧꯔꯤꯕꯅꯤ. ꯑꯩꯒꯤ ꯁꯤꯕꯒꯤ ꯃꯇꯝ ꯌꯥꯝꯅ ꯋꯥꯠꯂꯤ. ꯃꯃꯧꯗ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯉꯥꯡꯗꯅ ꯆꯥꯎꯕꯤ ꯑꯗꯨ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ. ꯇꯥꯊꯣꯠ ꯃꯅꯦꯝꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯃꯗꯤ ꯍꯥꯏꯔꯝꯂꯤꯕ ꯃꯅꯦꯝꯒꯤ ꯋꯥꯍꯩ ꯈꯔ ꯑꯗꯨ ꯏꯉꯛꯁꯨ ꯉꯛꯂꯤ. ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕꯗꯤ ꯇꯧꯗ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯋꯤꯗꯣ. ꯆꯥꯎꯕꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯏꯄꯥꯟ ꯊꯥꯐꯝꯗ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯃꯤꯒꯤ ꯃꯁꯨ ꯃꯁꯛ ꯅꯨꯡꯁꯤꯕꯗꯨ ꯎꯔꯒ ꯂꯣꯏꯔꯦ ꯑꯃꯨꯛ ꯇꯣꯏꯕ ꯀꯜꯂꯛꯄꯅ ꯃꯥꯁꯨ ꯃꯁꯨ ꯄꯝꯅꯤꯡꯕꯅ. ꯑꯗꯨꯅ ꯀꯩꯁꯨ ꯈꯜꯂꯝꯗꯕ ꯑꯗꯨ ꯉꯁꯤꯗꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯃꯧ ꯑꯃꯗꯤ ꯃꯆꯥꯗ ꯁꯥꯔꯩ ꯅꯤꯡꯉꯥꯏ ꯇꯧꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ. ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯒ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯨꯟꯕ ꯍꯥꯏꯕꯗꯨ ꯃꯁꯥꯗ ꯐꯥꯎꯗ꯭ꯔꯦ. ꯉꯥꯏꯍꯥꯛꯇꯪ ꯑꯗꯨ ꯂꯩꯇꯥꯅ ꯂꯩꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯗꯦ. ꯑꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯔꯝꯗꯨꯅ ꯄ꯭ꯔꯞ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯆꯥꯛꯊꯣꯡꯕ ꯃꯌꯥꯏ ꯆꯜꯂꯛꯄ ꯑꯗꯨꯋꯥꯏꯅꯤ ꯃꯅꯦꯝꯅ ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯄꯁꯤ ꯎꯔꯒ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯈꯜꯂꯤ. ꯑꯗꯨꯕꯨ ꯀꯩꯁꯨꯗꯤ ꯍꯥꯏꯔꯨꯗꯦ. ꯇꯟꯖꯥ ꯑꯗꯨꯗ ꯊꯕꯛ ꯆꯠꯂꯨꯕ ꯇꯣꯝꯊꯤꯟꯁꯨ ꯍꯜꯂꯛꯇꯨꯅ ꯋꯥꯔꯗꯨꯅ ꯆꯥꯛꯁꯪ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩ. ꯃꯆꯥ ꯑꯃꯗꯤ ꯃꯃꯧꯅ ꯄꯨꯟꯅ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯂꯕꯗ ꯆꯥꯎꯕꯤ ꯆꯥꯛꯁꯪ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯆꯥ ꯃꯃꯧꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯌꯦꯡꯉꯣꯏ, ꯏꯆꯥ ꯏꯃꯧ, ꯉꯁꯤꯗꯤ ꯑꯩ ꯅꯈꯣꯏꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎ. ꯅꯈꯣꯏ ꯑꯅꯤꯅ ꯂꯨꯍꯣꯡꯂꯛꯄꯗꯒꯤ ꯑꯩꯒꯤ ꯏꯁꯨ ꯄꯤꯕꯒꯤ ꯋꯥꯔꯤ ꯅꯣꯡꯃꯇ ꯏꯅꯥ ꯑꯁꯤꯗꯁꯨ ꯇꯥꯍꯟꯗꯦ. ꯃꯁꯤꯇꯁꯨ ꯅꯠꯇꯅ ꯅꯆꯥ ꯐꯪꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕꯒꯤ ꯃꯃꯤ ꯑꯃꯁꯨ ꯇꯥꯗꯦ. ꯍꯥꯏ, ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯈꯜꯂꯤꯕꯁꯦ? ꯃꯃꯥꯒꯤ ꯋꯥꯍꯩꯗ ꯇꯥꯊꯣꯠ ꯑꯃꯗꯤ ꯇꯣꯝꯊꯤꯟ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯅꯩ. ꯀꯔꯤ ꯈꯨꯝꯗꯣꯏꯅꯣ ꯍꯥꯏꯕ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯦ. ꯃꯈꯣꯏꯅ ꯂꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯨꯕꯅ. ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤꯃ ꯀꯨꯏꯅ ꯂꯣꯠꯄ ꯀꯩꯗꯧꯅꯨꯡꯗ ꯑꯐꯕ ꯑꯣꯏꯔꯣꯏ ꯈꯟꯗꯨꯅ ꯃꯇꯥꯡ ꯆꯥꯔꯤꯉꯩ ꯑꯁꯤꯗ ꯍꯥꯏꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯑꯔꯣꯠꯄ ꯋꯥꯐꯝ ꯑꯗꯨꯕꯨ ꯍꯥꯏꯔꯝꯃꯤ. ꯇꯝꯂꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯑꯗꯨꯅ ꯁꯥꯎꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ. ꯇꯥꯊꯣꯠ ꯃꯅꯦꯝꯅ ꯁꯥꯎꯅ ꯆꯠꯈꯤꯕ ꯑꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯃꯁꯤ ꯊꯣꯛꯇꯅꯕ ꯅꯪ ꯑꯩꯅ ꯋꯥꯐꯝ ꯑꯁꯤ ꯏꯃꯥꯗ ꯍꯥꯏꯁꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯤ? ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅꯗꯤ ꯀꯌꯥꯔꯛ ꯍꯥꯏꯖꯕꯅꯤ. ꯁꯤꯕꯨ ꯑꯩꯈꯣꯏꯅꯔꯣ? ꯃꯁꯤꯗ ꯀꯥ ꯍꯦꯟꯅꯁꯨ ꯈꯜꯂꯨꯅꯨ. ꯑꯄꯣꯛꯄ ꯏꯆꯥ ꯅꯠꯇ꯭ꯔꯒꯁꯨ ꯏꯕꯥꯅꯤꯒꯤ ꯏꯆꯥ ꯐꯪꯒꯗꯧꯅꯤ. ꯌꯣꯛꯆꯒꯦ ꯍꯥꯏꯅ ꯑꯩꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯈꯣꯡ ꯄꯥꯏꯅ ꯍꯥꯏꯔꯝꯂꯕꯅꯤ. ꯃꯈꯣꯏꯁꯨ ꯑꯗꯨꯃꯛ ꯌꯥꯕꯤꯔꯛꯂꯦ. ꯋꯥꯍꯩ ꯑꯁꯤꯗ ꯃꯆꯥ ꯎꯔꯔꯣꯏ ꯍꯥꯏꯅ ꯃꯤꯄꯥꯏꯕ ꯇꯥꯊꯣꯠ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯔꯥꯎꯖꯕ. ꯃꯃꯥ ꯑꯣꯏꯔꯒꯅꯤ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯕ ꯑꯁꯥ ꯑꯃꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯂꯩꯔꯤ꯫
ꯑꯗꯨꯕꯨ ꯁꯣꯝꯗꯅ ꯃꯅꯦꯝ ꯆꯥꯎꯕꯤ ꯉꯁꯤꯗꯤ ꯃꯆꯥ ꯃꯃꯧꯅ ꯃꯉꯣꯟꯗ ꯃꯤꯅꯝꯕ ꯑꯁꯤꯗ ꯀꯨꯏꯅ ꯁꯥꯡꯅ ꯂꯣꯠꯇꯨꯅ ꯊꯝꯂꯛꯄ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯥꯏꯈꯨꯝ ꯑꯗꯨ ꯉꯁꯤꯗꯤ ꯍꯥꯡꯗꯣꯛꯇꯨꯅ ꯐꯠꯇꯅ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯑꯁꯨꯝꯅ ꯁꯣꯜꯂꯤ꯫ ꯑꯩꯅ ꯃꯥꯕꯨ ꯑꯁꯨꯛ ꯀꯨꯏꯅ ꯑꯄꯣꯛꯄ ꯏꯆꯥ ꯅꯠꯇ꯭ꯔꯒꯁꯨ ꯏꯆꯥꯒꯨꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯉꯔꯥꯡ ꯅꯍꯥꯟ ꯂꯥꯛꯄ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯑꯩꯉꯣꯟꯗ ꯃꯤꯅꯝꯕꯒ ꯇꯧꯏ꯫ ꯈꯪꯉꯣꯏꯗ꯭ꯔꯗ ꯍꯧꯖꯤꯛꯇꯤ ꯆꯥꯎꯕꯤ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ? ꯑꯍꯜ ꯑꯣꯏꯔꯕꯁꯨ ꯑꯁꯤ ꯐꯥꯎꯕ ꯑꯩꯅ ꯍꯤꯡꯂꯤꯕꯁꯦ ꯑꯅꯥꯕ ꯑꯃꯠꯇ ꯌꯥꯎꯗꯅꯅꯤ꯫ ꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯦꯕ꯫ ꯑꯩꯗꯤ ꯁꯤꯕ ꯅꯥꯏꯔꯔꯣꯏꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕ ꯃꯈꯣꯏꯅ ꯈꯪꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯑꯩꯒꯤ ꯏꯆꯥ ꯑꯃꯗꯤ ꯏꯃꯧꯕꯨ ꯍꯥꯠꯀꯅꯤ꯫ ꯏꯁꯨ ꯄꯤꯔꯕꯗꯤ ꯃꯇꯝ ꯈꯔ ꯏꯁꯨꯒꯤ ꯀꯨꯝꯍꯩ ꯌꯦꯡꯂꯒ ꯁꯤꯈ꯭ꯔꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯌꯥꯍꯟꯗ꯭ꯔꯦꯗꯅ꯫ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥ ꯆꯥꯎꯕꯤ ꯑꯁꯤ ꯇꯁꯦꯡꯅ ꯑꯄꯣꯛꯄꯤ ꯃꯃꯥ ꯅꯠꯇꯦ꯫ ꯃꯍꯥꯛꯇꯤ ꯃꯃꯥ ꯑꯍꯜꯒꯤ ꯃꯆꯥꯅꯤ, ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯁꯤꯅ ꯃꯃꯥꯇꯣꯟꯒꯅꯤ꯫ ꯃꯃꯥꯇꯣꯟ ꯑꯣꯏꯔꯤꯕ ꯆꯥꯎꯕꯤ ꯃꯃꯤꯠꯇ ꯃꯆꯥ ꯌꯥꯎꯗꯕꯅ ꯃꯥꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯅꯤ꯫ ꯑꯁꯦꯡꯕ ꯑꯄꯣꯛꯄꯤ ꯃꯃꯥꯗꯤ ꯃꯥꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄꯗ ꯂꯩꯈꯤꯗ꯭ꯔꯦ, ꯑꯗꯨꯒ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯄꯥ ꯑꯃꯨꯛ ꯅꯍꯥ ꯑꯣꯏꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯅꯤꯁꯤꯒꯤ ꯂꯦꯝꯍꯧꯔꯤꯕ ꯆꯍꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯤꯔꯦꯜ ꯁꯥꯟꯅꯕ ꯍꯩꯕꯤ ꯐꯠꯇꯕꯤ ꯆꯥꯎꯕꯤꯅ ꯃꯉꯣꯟꯗ ꯍꯥꯞꯆꯤꯟꯗꯨꯅ ꯀꯨꯏꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯒꯤ ꯄꯨꯟꯁꯤ ꯃꯁꯤꯡ ꯆꯨꯞꯄꯅ ꯃꯍꯥꯛ ꯑꯍꯜ ꯌꯥꯝꯅ ꯊꯨꯅ ꯑꯣꯏꯕꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯇꯣꯝꯕꯤ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯇꯣꯝꯕꯤꯒꯤ ꯋꯥꯔꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯈꯪꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯆꯥ ꯑꯃꯠꯇ ꯌꯣꯛꯆꯔꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯈꯣꯏ ꯃꯔꯤꯗꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯄꯨꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯅꯣꯡꯁꯨ ꯇꯒꯨꯞ ꯇꯒꯨꯞ ꯃꯥꯒꯤ ꯇꯥꯐꯝ ꯊꯣꯛꯄ ꯑꯃ ꯇꯥꯔꯤ꯫ ꯇꯣꯝꯊꯤꯟ ꯃꯍꯥꯛꯅ ꯇꯣꯝꯕꯤ ꯑꯃꯗꯤ ꯏꯕꯣꯍꯜꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯧꯅꯗꯦ, ꯍꯩꯗꯤ ꯍꯥꯏꯅꯈꯤꯕꯗꯤ ꯌꯥꯏ ꯀꯅꯥ ꯑꯃꯅ, ꯑꯗꯨꯕꯨ ꯏꯇꯩꯃ ꯑꯃꯗꯤ ꯇꯥꯗꯅ ꯑꯃꯨꯛꯇ ꯅꯅꯥꯎ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯏꯆꯥ ꯑꯃꯗ ꯄꯤꯕꯤꯌꯨ꯫ ꯅꯈꯣꯏꯒꯤ ꯅꯆꯥ ꯑꯇꯣꯝꯕꯁꯦ ꯏꯆꯥ ꯁꯛꯅ ꯌꯣꯛꯆꯔꯒꯦ, ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯍꯜꯂꯣꯏ꯫ ꯑꯄꯣꯛꯄ ꯃꯃꯥꯒꯨꯝꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯃꯥꯕꯨ ꯅꯥꯋꯣꯛꯍꯜꯂꯒꯦ꯫ ꯃꯁꯤꯗꯗꯤ ꯌꯥꯕꯤꯌꯨ, ꯅꯅꯥꯎ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯏꯌꯥꯝꯕꯒꯤ ꯇꯧꯕꯤꯃꯜ ꯀꯥꯎꯖꯔꯣꯏ꯫ ꯇꯥꯏꯕꯪꯗ ꯂꯩꯔꯤꯕ ꯃꯃꯥ ꯑꯃꯠꯇꯅ ꯀꯩꯗꯧꯅꯨꯡꯗ ꯃꯆꯥꯕꯨ ꯃꯤꯉꯣꯟꯗ ꯍꯔꯥꯎ ꯍꯔꯥꯎ ꯄꯤꯊꯣꯛꯅꯤꯡꯗꯦꯗ꯫ ꯃꯆꯥꯕꯨ ꯅꯨꯡꯁꯤꯗꯕ ꯂꯩꯇꯦ, ꯑꯗꯨꯕꯨ ꯋꯥꯕꯅ ꯂꯣꯏꯔꯕ ꯇꯣꯝꯕꯤꯗꯤ ꯃꯆꯥ ꯃꯌꯥꯝ ꯑꯁꯤꯅ ꯑꯅꯤꯡꯕ ꯊꯨꯡꯗ ꯍꯌꯦꯡ ꯀꯣꯟꯅ ꯅꯤꯡꯉꯝꯗꯅ ꯃꯤꯃꯥꯟꯅꯗꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯃꯆꯥ ꯑꯇꯣꯝꯕ ꯑꯁꯤꯃ ꯄꯤꯔꯒꯦ, ꯃꯍꯥꯛ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈ꯭ꯔꯁꯅꯨ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯋꯥꯈꯜ ꯇꯥꯕ ꯑꯃ ꯑꯣꯏꯔꯒꯗꯤ ꯑꯁꯨꯝꯅ ꯇꯧꯔꯣꯏ, ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯇꯦꯛꯆꯥꯛ ꯄꯨꯝꯕ ꯃꯥꯒꯤ ꯀꯣꯛꯇ ꯂꯣꯏꯅ ꯄꯨꯕ ꯑꯣꯏꯕꯅ ꯇꯣꯝꯕꯤ ꯑꯗꯨ ꯇꯨꯃꯤꯟ ꯐꯝꯂꯤꯕꯤ ꯇꯊꯣꯠꯇ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯦꯡꯉꯣꯏ, ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯅꯪꯅ ꯅꯨꯡꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛ, ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯄꯨꯝꯕ ꯑꯩ ꯈꯪꯉꯤ ꯇꯥꯊꯣ꯫ ꯅꯈꯣꯏꯁꯨ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯅꯠꯇꯦ, ꯁꯨꯔꯒ ꯆꯥꯕ ꯏꯃꯨꯡꯅꯤ꯫ ꯑꯗꯨꯕꯨ ꯅꯆꯦ ꯑꯩꯈꯣꯏꯒ ꯌꯦꯡꯅꯔꯒꯗꯤ ꯈꯔ ꯁꯥꯐꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯪꯒꯤ ꯑꯋꯥꯕ ꯑꯗꯨꯁꯨ ꯀꯣꯛꯅꯅꯕ ꯅꯆꯦ ꯑꯩꯅ ꯊꯥꯕꯨꯝ 10 ꯄꯨꯗꯨꯅ ꯄꯣꯛꯆꯕ ꯏꯆꯥ ꯑꯇꯣꯝꯕꯁꯦ ꯅꯐꯝꯗ ꯉꯁꯤꯃꯛ ꯁꯤꯟꯅꯔꯒꯅꯤ꯫ ꯇꯊꯣꯠ ꯃꯄꯤ ꯇꯥꯔꯤ ꯇꯣꯝꯕꯤꯒꯤ ꯋꯥꯍꯩ ꯈꯔ ꯑꯁꯤꯗ꯫ ꯃꯍꯥꯛ ꯃꯕꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯀꯞꯇꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ꯫ ꯏꯆꯦꯅ ꯑꯁꯨꯝꯅ ꯍꯥꯏꯕꯤꯕ ꯅꯅꯥꯎꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯅꯅꯥꯎꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯏꯆꯦꯒꯤ ꯇꯧꯕꯤꯃꯜ ꯀꯥꯎꯖꯔꯣꯏ꯫ ꯑꯁꯤꯗꯒꯤ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯃ ꯉꯁꯤꯗꯤ ꯏꯆꯦꯅ ꯊꯥꯡꯊꯕꯤꯒꯗꯧꯔꯤ꯫ ꯏꯆꯥ ꯎꯅꯤꯡꯕꯗ ꯂꯥꯡꯇꯛꯅꯔꯕꯁꯦ ꯉꯁꯤꯗꯤ ꯏꯆꯦꯅ ꯀꯣꯛꯍꯟꯕꯤꯒꯗꯧꯔꯤ꯫ ꯇꯣꯝꯕꯤꯁꯨ ꯀꯞꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏ꯫ ꯑꯁꯨꯛ ꯋꯥꯕ ꯄꯨꯟꯁꯤ ꯑꯁꯦ ꯊꯦꯡꯅꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯗꯦ꯫ ꯃꯃꯥ ꯑꯩꯅ ꯃꯇꯤꯛ ꯆꯥꯗꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯨꯕꯅꯤꯅ ꯉꯁꯤꯗꯤ ꯅꯨꯡꯁꯤꯅ ꯏꯆꯥꯕꯨ ꯃꯤꯅꯨꯡꯁꯤ ꯑꯃꯒ ꯂꯣꯏꯅꯅ ꯅꯐꯝꯗ ꯁꯤꯟꯅꯔꯒꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯪꯅ ꯃꯄꯨꯡ ꯐꯥꯕ ꯃꯤꯁꯛ ꯑꯃꯗꯤ ꯑꯣꯏꯍꯟꯕꯤꯌꯨꯀꯣ꯫ ꯏꯆꯥꯅ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯛꯂꯕ ꯃꯇꯝ, ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯔꯛꯂꯕ ꯃꯇꯝꯗ ꯑꯩꯁꯦ ꯃꯍꯥꯛꯀꯤ ꯃꯃꯥꯅꯤ ꯍꯥꯏꯕꯗꯨꯃꯇꯪꯗꯤ ꯅꯪꯅ ꯈꯪꯍꯟꯕꯤꯌꯨꯀꯣ ꯇꯊꯣꯠ꯫ ꯅꯨꯄꯤ ꯑꯅꯤꯗꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯃꯤꯟꯅꯩ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯋꯥꯈꯜ ꯇꯥꯗꯕ ꯏꯕꯣꯍꯜ ꯑꯗꯨ ꯉꯁꯤꯗꯤ ꯃꯃꯤꯠ ꯁꯤꯡꯕꯒꯨꯝꯅ ꯇꯧꯔꯦ꯫ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯑꯩꯁꯦ ꯀꯌꯥꯗ ꯇꯣꯜꯂꯕ꯫ ꯑꯩꯅ ꯐꯠꯇꯕ ꯃꯤ ꯑꯃ ꯑꯣꯏꯕꯅ ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯤꯅ ꯑꯁꯨꯝꯅ ꯋꯥꯕꯅꯤ꯫ ꯑꯩ ꯉꯁꯤꯗꯒꯤ ꯋꯥꯈꯜ ꯇꯥꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯑꯃꯗꯤ ꯅꯨꯄꯤꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯗꯨꯅ ꯌꯨꯝ ꯑꯁꯤꯕꯨꯁꯨ ꯃꯤꯌꯥꯝꯒ ꯃꯥꯟꯅꯅꯕ ꯑꯩ ꯀꯟꯅ ꯍꯣꯠꯅꯔꯒꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯏꯃꯨꯡ ꯑꯅꯤꯅ ꯌꯥꯅꯔꯕ ꯃꯇꯨꯡꯗ
ꯇꯣꯝꯕꯤꯒꯤ ꯃꯆꯥ ꯑꯇꯣꯝꯕ ꯑꯗꯨꯕꯨ ꯇꯥꯊꯣꯠ ꯃꯉꯣꯟꯗ ꯄꯤꯕꯤꯔꯝꯃꯤ꯫ ꯃꯆꯥ ꯐꯪꯕꯒꯤ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯖꯔꯦ ꯇꯥꯊꯣꯠꯇꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯕꯣꯍꯜ ꯋꯥꯈꯜ ꯇꯥꯕ ꯍꯥꯏꯕꯗꯨ ꯇꯥꯈꯤꯔꯝꯃꯤ꯫ ꯌꯨꯝꯒꯤ ꯑꯔꯩ ꯂꯩꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯃꯆꯥꯁꯤꯡꯒꯤ ꯍꯣꯠꯅꯕ ꯌꯥꯕ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯊꯧꯗꯥꯡ ꯆꯥꯎꯅ ꯂꯧꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯣꯝꯗꯅ ꯆꯥꯎꯕꯤꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯠꯇꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯤꯒꯤ ꯃꯆꯥ ꯌꯣꯛꯑꯦ ꯍꯥꯏꯕꯒꯤ ꯅꯃꯥꯗ ꯃꯃꯧꯕꯨ ꯊꯤꯅ ꯊꯤꯅ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯃꯍꯥꯛꯅ ꯃꯁꯨ ꯑꯁꯤꯕꯨ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯝꯗꯦ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯆꯥꯎꯕꯤ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯉꯁꯤꯗꯒꯤꯗꯤꯅꯦ ꯑꯩꯒ ꯅꯣꯏꯒ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯁꯤ꯫ ꯑꯩꯉꯣꯟꯗ ꯏꯃꯥ ꯍꯥꯏꯅꯁꯨ ꯀꯧꯔꯛꯂꯒꯅꯨ꯫ ꯅꯣꯏꯁꯨ ꯅꯣꯏꯒꯤ ꯊꯣꯛꯄ ꯂꯩꯔꯣ, ꯑꯩꯁꯨ ꯑꯩꯒꯤ ꯊꯣꯛꯄ ꯂꯩꯔꯒꯅꯤ꯫ ꯃꯤꯆꯥ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯕꯨꯕꯣꯛ ꯍꯥꯏꯅ ꯀꯧꯕꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯑꯗꯨꯅꯅꯦ ꯀꯧꯍꯟꯕꯤꯔꯛꯀꯅꯨ꯫ ꯍꯦꯛ ꯀꯧꯔꯛꯂꯕ ꯑꯩꯗꯤꯅꯦ ꯑꯄꯥꯏ ꯄꯣꯠꯅ ꯊꯣꯡꯕꯅꯤ ꯍꯥꯏꯔꯤꯁꯤꯅꯦ꯫ ꯇꯥꯊꯣꯠ ꯃꯅꯦꯝꯒꯤ ꯑꯁꯨꯛ ꯀꯟꯕ ꯋꯥꯍꯩ ꯑꯁꯤꯗ ꯃꯅꯦꯝꯕꯨ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯆꯤꯟ ꯈꯨꯝꯗꯦ꯫ ꯃꯤꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯠꯅꯕ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯍꯩꯅꯗꯦ꯫ ꯑꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥ, ꯅꯃꯧ ꯑꯩꯈꯣꯏꯗ ꯏꯃꯥꯅ ꯋꯥꯔꯧꯕ ꯁꯥꯎꯕꯗꯤ ꯍꯣꯏ ꯁꯥꯎꯐꯝ ꯊꯣꯛꯏ꯫ ꯑꯩꯈꯣꯏꯅ ꯏꯃꯥꯗ ꯃꯤꯅꯝꯕ ꯊꯕꯛ ꯇꯧꯔꯨꯕꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯁꯤꯗ ꯑꯗꯨꯝꯅ ꯍꯥꯏꯕꯗꯤ ꯍꯥꯏꯕꯤꯒꯅꯨ꯫ ꯃꯥꯗꯤ ꯑꯉꯥꯡꯅꯤ, ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯈꯥꯅ ꯍꯦꯛꯇ ꯌꯦꯡꯉꯤ ꯃꯅꯦꯝ ꯑꯣꯏꯔꯤꯕꯤꯗꯨ ꯃꯃꯧꯗ, ꯑꯗꯨꯒ ꯁꯥꯎꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯅꯪꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯇꯥꯒꯗꯕ ꯅꯠꯇꯦ, ꯈꯪꯉꯦꯗꯅ꯫ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯈꯣꯏꯕꯨ ꯂꯩꯍꯟꯕ ꯐꯪꯂꯤꯕꯁꯦ ꯃꯁꯤꯅ ꯄꯦꯟꯊꯣꯛꯎ ꯈꯪꯉꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯥꯊꯣꯠꯇꯤ ꯇꯨꯃꯤꯟꯅ ꯄꯦꯟꯗꯅ ꯂꯩꯍꯧꯏ꯫ ꯉꯁꯥꯏꯗꯒꯤ ꯀꯤꯅ ꯇꯥꯁꯤꯟꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯤꯕ ꯃꯆꯥ ꯑꯗꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯕꯨꯕꯣꯛꯅ ꯏꯃꯥꯗ ꯁꯥꯎꯅ ꯆꯩꯔꯤꯁꯦ? ꯀꯩꯒꯤꯅꯣꯕ ꯑꯕꯣꯛꯅ ꯐꯠꯇ꯭ꯔꯤꯁꯦ? ꯃꯥꯅ ꯑꯩꯕꯨ ꯊꯤꯅ ꯊꯤꯅ ꯇꯧꯏ꯫ ꯅꯍꯥꯟꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯕꯗ ꯑꯩꯕꯨ ꯐꯨꯔꯤꯕ꯫ ꯇꯥꯊꯣꯠ ꯃꯆꯥꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ, ꯏꯆꯥꯒꯤꯗꯃꯛꯇ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ꯫ ꯅꯪ ꯕꯨꯕꯣꯛꯅ ꯏꯃꯥꯗ ꯁꯥꯎꯕꯒꯤ ꯏꯆꯥꯗ ꯂꯨꯅ ꯇꯧꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯏꯆꯥꯕꯨ ꯅꯪꯒꯤ ꯕꯨꯕꯣꯛꯅ ꯁꯣꯏꯗꯅ ꯂꯨꯅ ꯇꯧꯕꯤꯒꯅꯤ꯫ ꯁꯣꯝꯗ ꯉꯁꯤꯗꯤ ꯑꯁꯥꯎꯕꯅ ꯃꯃꯥꯡ ꯊꯥꯗꯨꯅ ꯆꯥꯎꯕꯤ ꯑꯁꯨꯝꯅ ꯐꯤꯔꯦꯞ ꯑꯃ ꯂꯧꯔꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯃꯤ ꯑꯣꯏꯔꯕꯁꯨ ꯍꯤꯡꯆꯥꯕꯤ ꯑꯃꯒꯨꯝꯕꯅꯤ꯫ ꯑꯣꯃꯣꯔ ꯑꯣꯏꯔꯕꯤ ꯑꯃꯒꯨꯝꯅ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯑꯩꯅ ꯄꯣꯛꯄ ꯏꯆꯥꯁꯨ ꯅꯠꯇꯦ꯫ ꯉꯁꯤꯗꯤ ꯇꯣꯝꯊꯤꯟ ꯑꯁꯦ ꯑꯩꯅ ꯍꯥꯠꯂꯒꯦ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯅꯨꯄꯤ ꯑꯁꯦ ꯑꯩꯒꯤ ꯁꯥꯔꯩꯗ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯗꯅ ꯁꯣꯏꯗꯅ ꯆꯠꯈ꯭ꯔꯅꯤ꯫ ꯑꯩꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯏꯆꯦꯍꯜꯒꯤ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯥꯞꯆꯤꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯣꯏ꯫ ꯑꯩꯅ ꯍꯤꯡꯂꯤꯕꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯏꯁꯣꯔꯅ ꯇꯝꯂꯝꯕꯗꯣ ꯑꯗꯨꯕꯨ ꯂꯣꯏꯒꯗꯧꯔꯦ꯫ ꯊꯥ ꯈꯔ ꯈꯛꯇ ꯉꯥꯏꯔꯦ꯫ ꯑꯗꯨꯅ ꯏꯆꯥ ꯇꯣꯝꯊꯤꯟ ꯑꯁꯤꯕꯨ ꯍꯥꯠꯂꯒ ꯑꯩꯉꯣꯟꯗ ꯃꯥꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯑꯁꯦ ꯍꯦꯛꯇ ꯍꯥꯞꯆꯤꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯤꯅꯨꯡꯁꯤ ꯐꯥꯎꯗꯨꯅ ꯃꯁꯥꯒꯤꯇ ꯈꯟꯗꯨꯅ ꯃꯆꯥꯕꯨ ꯍꯥꯠꯅꯅꯕ ꯇꯧꯔꯦ꯫ ꯏꯆꯝ ꯆꯝꯅ ꯐꯥꯗꯣꯛꯅ ꯈꯔ ꯁꯨꯔꯒ ꯍꯤꯡꯖꯕ ꯇꯣꯝꯊꯤꯟ ꯃꯃꯥꯁꯤꯅ ꯑꯁꯤ ꯌꯧꯅ ꯐꯠꯇꯕꯤ ꯑꯃ ꯑꯣꯏꯔꯛꯀꯅꯤ, ꯃꯉꯣꯟꯗ ꯐꯠꯇꯕ ꯈꯟꯒꯅꯤ ꯍꯥꯏꯕ ꯂꯩꯇꯕꯅꯤꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯃꯠꯇ ꯂꯧꯗꯦ꯫ ꯍꯥꯟꯅꯒꯨꯝꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯁꯤꯃꯒꯤ ꯑꯍꯤꯡꯗ ꯐꯠꯇꯕꯤ ꯃꯃꯥ ꯆꯥꯎꯕꯤꯅ ꯃꯥꯒꯤ ꯄꯨꯟꯁꯤ, ꯃꯥꯒꯤ ꯍꯤꯡꯍꯧꯔꯤꯕ ꯆꯍꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯧꯊꯣꯛꯄꯤꯔꯦ꯫ ꯀꯔꯤꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛꯇꯤ ꯇꯣꯝꯊꯤꯟ ꯑꯗꯨ ꯑꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯒ ꯆꯥꯎꯕꯤ ꯃꯥꯅ ꯃꯆꯥꯒꯤ ꯆꯍꯤ ꯑꯗꯨ ꯃꯉꯣꯟꯗ ꯍꯥꯞꯆꯤꯜꯂꯦ꯫ ꯊꯪꯅꯕ ꯑꯌꯨꯛꯇ ꯇꯥꯊꯣꯠ ꯃꯄꯨꯔꯣꯏꯕꯅ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯇꯦꯡꯊꯥꯗꯨꯅ ꯀꯞꯆꯩ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯂꯥꯛꯂꯦ꯫ ꯀꯞꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯨꯝꯅ ꯆꯥꯎꯕꯤ ꯑꯗꯨ ꯌꯥꯝꯅ ꯀꯞꯁꯤꯟꯅꯩ꯫ ꯇꯣꯝꯕꯤ ꯑꯃꯗꯤ ꯏꯕꯣꯍꯜꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯂꯣꯏꯈ꯭ꯔꯦ꯫ ꯃꯇꯝꯒꯤ ꯈꯣꯡꯖꯦꯜꯗꯤ ꯐꯥꯗꯨꯅ ꯄꯨꯟꯗꯨꯅ ꯊꯝꯕ ꯌꯥꯕ ꯅꯠꯇꯦꯗꯣ꯫ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯅꯦꯝꯅ ꯃꯥꯕꯨ ꯊꯤꯅ ꯊꯤꯅ ꯑꯣꯠꯄ ꯅꯩꯕ ꯇꯧꯔꯦ꯫ ꯃꯅꯦꯝꯒꯤ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯍꯦꯟꯈꯤꯕꯅ ꯇꯥꯊꯣꯠ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯄꯨꯡꯕ ꯇꯝꯖꯩ꯫ ꯇꯣꯝꯕꯤ ꯇꯥꯊꯣꯠꯄꯨ ꯌꯦꯡꯗꯨꯅ, ꯇꯥꯊꯣꯠ ꯑꯁꯨꯝ ꯇꯧꯔꯁꯤ, ꯑꯃꯥꯏꯕꯤ ꯑꯃ ꯇꯥꯟꯅꯔꯒ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯗꯨ ꯌꯦꯡꯂꯁꯤ꯫ ꯍꯟꯗꯛ ꯅꯪꯉꯣꯟꯗ ꯇꯥꯔꯤꯕ ꯗꯁꯥ ꯃꯌꯥꯝ ꯑꯁꯦ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ꯫ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯧꯅꯗꯨꯅ ꯑꯃꯥꯏꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕꯤ ꯃꯍꯥꯛꯅ ꯃꯌꯦꯛ ꯆꯨꯝꯅ ꯆꯥꯎꯕꯤꯒꯤ ꯑꯔꯣꯟꯕ ꯃꯥꯏꯈꯨꯝ ꯑꯗꯨ ꯀꯨꯞꯇꯨꯅ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯉꯛꯄꯅ ꯂꯣꯏꯔꯦ ꯇꯥꯊꯣꯠꯇꯤ, ꯑꯃꯗꯤ ꯆꯨꯝꯒꯗꯕꯁꯨ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯜꯂꯤ ꯋꯥꯈꯜ ꯑꯗꯨꯗ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯪꯒꯤ ꯅꯅꯦꯝ ꯑꯁꯤꯗꯤ ꯁꯤꯕ ꯀꯨꯏꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯐꯠꯇꯕ ꯑꯁꯤꯅ ꯃꯥꯅ ꯀꯨꯏꯅ
ꯏꯁꯣꯟ ꯁꯣꯟꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯍꯥꯛꯇꯤ ꯇꯁꯦꯡꯅ ꯑꯣꯃꯣꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯗꯦ ꯃꯥꯅ ꯑꯁꯨꯝꯅ ꯀꯨꯏꯅ ꯍꯤꯡꯕ꯫ ꯃꯥꯅ ꯀꯨꯏꯅ ꯍꯤꯡꯕꯅ ꯅꯪꯒꯤ ꯑꯋꯥꯕ ꯑꯣꯏꯒꯅꯤ꯫ ꯅꯪꯇ ꯅꯠꯇꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯕꯨ ꯑꯋꯥꯕ ꯁꯣꯏꯗꯅ ꯇꯥꯒꯅꯤ꯫ ꯑꯗꯨꯗꯤ ꯏꯃꯥ ꯃꯥꯏꯕꯤ ꯀꯩꯗꯧꯔꯒ ꯀꯣꯛꯀꯅꯤ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ꯫ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯃꯥꯅ ꯀꯅꯥ ꯑꯃꯠꯇ ꯈꯪꯍꯟꯗꯅ ꯆꯐꯨ ꯑꯃ ꯊꯅꯝꯒꯅꯤ꯫ ꯃꯗꯨ ꯅꯪꯅ ꯂꯣꯟꯅ ꯍꯩꯅ ꯁꯤꯡꯅ ꯍꯨꯔꯥꯟꯗꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯨꯔꯛꯎ꯫ ꯆꯐꯨ ꯑꯍꯤꯡꯕ ꯑꯗꯨꯗ ꯃꯤꯒꯤ ꯆꯍꯤ ꯄꯨꯝꯅꯃꯛ ꯃꯥꯅ ꯊꯝꯗꯨꯅ ꯃꯉꯣꯟꯗ ꯍꯥꯞꯆꯤꯟꯗꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯅ ꯆꯐꯨ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯩꯅ ꯂꯥꯏ ꯈꯨꯔꯨꯝꯈꯤ꯫ ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯁꯣꯏꯗꯅ ꯅꯪ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯑꯃꯥꯏꯕꯤꯁꯤꯅ ꯁꯨꯝꯅ ꯍꯥꯏꯔꯕꯗ ꯇꯊꯣꯠ ꯃꯃꯤꯠ ꯁꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯌꯨꯝꯗꯒꯤ ꯃꯥꯒꯤ ꯀꯥꯗꯒꯤ ꯍꯦꯟꯇꯣꯛꯇꯨꯅ ꯆꯠꯄ ꯃꯅꯦꯝ ꯅꯠꯇꯕꯅꯤꯅ ꯃꯥꯅ ꯆꯐꯨ ꯑꯗꯨꯕꯨ ꯍꯦꯛꯇ ꯂꯧꯕ ꯉꯝꯗꯦꯗꯣ꯫ ꯐꯅ ꯌꯥꯝꯅ ꯀꯨꯏꯔꯦ ꯑꯃꯨꯛꯇꯗꯤ ꯂꯧꯔꯗꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯤꯕꯁꯦ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯆꯥꯅ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃ ꯆꯥꯎꯕꯤꯅ ꯏꯊꯥ ꯊꯥꯖꯗꯅ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯈꯤꯕꯗ ꯃꯅꯦꯝꯒꯤ ꯀꯥꯗꯒꯤ ꯆꯐꯨ ꯑꯗꯨ ꯂꯣꯟꯅ ꯂꯧꯊꯣꯛꯇꯨꯅ ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯐꯠꯇꯕ ꯃꯤꯒꯤꯗꯤ ꯅꯣꯡꯃꯗꯤ ꯏꯁꯣꯔꯅ ꯋꯥꯔꯛꯏ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯂꯥꯏꯊꯧ ꯇꯧꯗꯨꯅ ꯆꯐꯨ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯅ ꯆꯥꯎꯕꯤ ꯃꯥꯒꯤ ꯆꯍꯤ ꯃꯉꯣꯟꯗ ꯍꯥꯞꯆꯤꯟꯕ ꯌꯥꯗꯦ꯫ ꯑꯗꯨꯕꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯅꯦꯝ ꯐꯠꯇꯕꯤ ꯑꯁꯤꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯇꯊꯣꯠ ꯃꯆꯥ ꯑꯗꯨꯒ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯦ꯫ ꯃꯄꯨꯔꯣꯏꯕꯅ ꯊꯝꯕꯤꯔꯝꯕ ꯂꯧ ꯏꯪꯈꯣꯜ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯃꯆꯥꯒꯤ ꯑꯁꯥꯗ ꯍꯤꯡꯅꯕꯒꯤ ꯂꯥꯟꯊꯦꯡꯗ ꯆꯥꯎꯅ ꯊꯧꯗꯥꯡ ꯌꯥꯗꯨꯅ ꯍꯤꯡꯂꯤ꯫ ꯄꯦꯟꯗꯕ ꯀꯌꯥ ꯂꯩꯔꯒꯁꯨ ꯄꯦꯟꯊꯣꯛꯇꯨꯅ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯊꯥ ꯐꯥꯗꯨꯅ ꯂꯦꯡꯗꯅ ꯊꯝꯕ ꯌꯥꯗꯕ ꯆꯍꯤ ꯀꯨꯝꯖꯥ ꯍꯧꯈꯤꯔꯝꯃꯤ꯫ ꯄꯤꯛꯇꯨꯅ ꯂꯩꯔꯝꯕ ꯃꯆꯥ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯦ꯫ ꯑꯗꯨꯒ ꯁꯃꯥꯖꯀꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ꯫ ꯍꯔꯥꯎ ꯍꯔꯥꯎ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤꯔꯝꯃꯤ꯫